नॉर्थ ईस्ट की डिजी सपने 2.0 स्टार्टअप एक्सेलरेशन प्रोग्राम चीफ मिनिस्टर युमनाम खेमसान हौदोखरे। संगठन सृजन अभियान की मखादा ग्रासरूट लेवल दगी होना कांग्रेस पार्टी पांगल कलहननब होनरगनी हाइना AICC ऑब्जर्वर जी रुद्र राजून हाइक्रे। काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौब क्लास 12 के एग्जामिनेशन नसीदगी हौक्रे। वाबगाई हायर सेकेंडरी सेंटर दा मतम हापु यादि हाइबगी वहाउदा पाउकुमचे अमदी अटेंडेंस एडमिट कार्ड सिंह सेगाइख्रे। ISTV की वीडियो एडिटर सत्यजित साइरेम की अखोई पुकई 2 हाइना मिंगथोनबा स्कल्पचर दा 12 सूबा महाराज कुमार प्रियव्रत सिंह मेमोरियल आर्ट एग्जीबिशन की ऑनरेबल मेंशन अवार्ड फंगले। कुरुमजरी ISTV न्यूज मीटिंग ताबीरिब सिंह तराम नोक्सरी पाउ संदोंग पिजरी। डिजी सपने 2.0 स्टार्टअप एक्सेलरेशन प्रोग्राम फॉर नॉर्थ ईस्ट चीफ मिनिस्टर युमनाम खेमसान हौदोखरे। नॉर्थ ईस्ट इंडिया दा टेक ड्रिवन स्टार्टअप सिंबु हेना माई पाखननबा AICSMU TBI की स्टार्टअप एक्सेलरेशन प्रोग्राम डिजी सपने 2.0 प्लानिंग डिपार्टमेंट गवर्नमेंट ऑफ मणिपुर न सिंधुना अटल इंक्यूबेशन सेंटर मणिपाल यूनिवर्सिटी सिक्किम गा खुसमनरगा चिंगमैरोंग द लेबा क्लासिक ग्रांडे की इंपोरियल हॉल पांगथोकपा थोरमदा चीफ मिनिस्टर युमनाम खेमसान चीफ गेस्ट ओइना सरुक याकी। चीफ सेक्रेटरी डॉक्टर पुनीत कुमार गोयल, मणिपुर टेक्निकल यूनिवर्सिटी की वाइस चांसलर प्रोफेसर W सान बाबू, सिक्किम मणिपाल यूनिवर्सिटी की वाइस चांसलर प्रोफेसर गोपाल कृष्ण प्रभु, गेस्ट ऑफ ऑनर अमसुंग डिपार्टमेंट ऑफ प्रमोशन ऑफ इंडस्ट्रीज एंड इंटरनल ट्रेड गवर्नमेंट ऑफ इंडिया संजीव सिंह IRS अमसुंग नीति आयोग की डायरेक्टर प्रतीक देशमुखना स्पेशल इनवाइटी होना सरुक याकी। तोंगान तोंगान डिपार्टमेंट सिंह की मियोय सिंह अमसुंग नॉर्थ ईस्ट की स्टार्टअप की मियोय सिंहसु थोरमदुदा सरुक याकी। नॉर्थ ईस्ट की तोंगान स्टेट सिंह की लाकवा स्टार्टअप सिंह सर्टिफिकेट ऑफ रिकॉग्निशन चीफ मिनिस्टर युमनाम खेमसान येंथोक्तुना पुनिंग थोगटखी। थोरमदुगा मरी लेनना चीफ गेस्ट होना सरुक याखिबा चीफ मिनिस्टर युमनाम खेमसान गवर्नमेंट ऑफ मणिपुर स्टार्टअप इकोसिस्टम बु हेन मपांगल कनखत हननब होनरी डिजी सपने 2.0 से स्टार्टअप सिंह की इनोवेशन कया थबक तो ओंथोकननबा ख्वाइदगी फब लंबी अमनी हाइकी। मणिपुर की सिंह की मफम सिंहदसु असिगुंबा खुदोंग चाबा से योहंदुना मणिपुर की अपुनब सकम सागतपदा स्टार्टअप ना असोब थौदांग लौबियु स्टार्टअप सिंगना मियोय कयाबु थबक पीरिबा सिबुसु महाकना थावगत फोंदोखी। Digi Sapne 2.0 is a beginning of transformative journey for the youth of Northeast State, particularly Manipur. I wish our program every success and extend my best wishes to the innovators and entrepreneurs. क्राइसिस पे के मणिपुर सिदा सरकार की तबक खुदिमा सरकार विभाग मनते एंटरप्रेन्योर सिंगा कन्ना होनदना स्टार्टअप की टीम ना चाउनो बदि मतेंग बांबसी जेगी नुवाइजबा मनी एट द सेम टाइम सिंगी डिस्ट्रिक्ट सिंगा योरनी हाई मतंग लाकदोबा सिगी स्टार्टअप की प्लान सिंगा सिंगी डिस्ट्रिक्ट सिंगसु निथेने योला कांदा मणिपुर या अपन मसन तमाम पुगलबदा स्टार्टअप दा सोबो तो गांगलोबियो। संगठन सृजन अभियान की मखादा ग्रासरूट लेवल की होना कांग्रेस पार्टी मपांगल कलहनब होनरगनी हाइना सिटी डिस्ट्रिक्ट कांग्रेस कमिटी की AICC ऑब्जर्वर जी रुद्र राजूना कांग्रेस भवन द पौमी सिंह उनबद फोंदोखरे। रुद्र राजूना पौमी सिंह मखाताना फोंदोखिबदा संगठन सृजन अभियान की मखादा थांगमैबन सगोलबन उरिपोक कैसामथोंग सिंजमई याई स्कूल वांखई अमदी जिरिबाम असेंबली कॉन्स्टिट्यूएंसी की लुसिंगबसिंगा मिफम पांगथोक्तुना तोंगान तोंगान इशूसिंगदा खनगनी मिफम सिंगसिदा पार्टी असि ग्रासरूट लेवल दगी मतौ करमना पांगल कन्न थमगनी हाइबगी मतंगदा खनगनी हाइखी। The idea of the Sangathan Srijan Abhiyan to involve more cadres, to have more consultations with them, mostly one-on-one, and according to their choice and their opinion in the local leadership, party wants to constitute the DCC president as well as his committee. Party wanted to give 50% of the positions in the party as per the latest amendment of the Indian National Congress to the SC/ST
OBC minorities and women. So this will be a mandatory, either it may be from top to bottom, it will be there. So here also we will try to accommodate all the sections of the people, and under the 40-50 years also we will be taking into consideration. Age is also we want to consider. So definitely party wants to give representation to all the sections of the people. Council of Higher Secondary Education Manipur Kosem na loba class 12 examination ngasidagi Manipur gi sing amasung tamgi center sama tara-tareta punna mahiroi lising kunthra matoi chamanga kunthra na saruk yaduna hokre. Mathang tha March ki tangkun fawba sathagada by exam asida arts stream da mahiroi lising taret chatruk marifutaret, science stream da lising kulhumdoi chamani futaruk, commerce da chatruk marifutaret na saruk yaduna. Ching da center kunthra mapal madi tam da center humbudra nipan da mahiroi singna exam thari. Hai ribe exam center sing asida tampaki center sing da mari lena bo za singna team semduna yengshin bagi thabak sing su sathaki. Pamdaba thodok sing thoktana ba security personnel singna exam center sing ya koi bada ngak sen bagi thabak sathaki. Exam asigi OCSU oriba CC Higher Secondary School Principal Kulem Memton bina fongdoki bada ngasidagi pangthokpa horiba higher secondary examination asida oja sing amasung mari leinaba singna asoy angam yaudana bu honaduna lakli pangthokliba examination asi mahiroi singi mama mapa singna su mapung phana mai pakna ba honabada thawai yauna pangthokliba exam sigi result matungina mahiroi singi tungi lambida chatpa hogadabani mama mapa singna su angang singda subject khudingi quality education purakna ba honabada matam sana lairik pahanba tumba chaba tawhanduna angang sing bu mapung phana sogat piduna society asida impact ama pinana bahona si haiki society asida laiminariba aikoi mipum khoding magna tungli yumbirel oigedoriba satra singse masina pharakan dani aikoi gi manipur samaj se sakhot kadoisi education jakola kanda everything must be improved haiba potse laibanina aikoi khoding magna tuyak thagadoriba angang sing sida loina mak support tawmina si haidana ha ayoba nungyo wa Amaramda CBSE na loba class 12 amasung 10 examination sung asidagi India pumbada pangthok na bahokre. Mathang tha March ki taramathoy fawba pangthokadaba CBSE na loba exam asigi class 10 examination da apunba mahiroi lakun manga lising nipan chohum taramapalna examination thari amadi class 12 ki oina apunba mahiroi lak tara nipan lising yangkhai mapan samanga yangkhai mathoina board exam thari. Council of Higher Secondary Education Manipur loba class 12 ke examination lisingani kuntaruk ngasi ahoba numita Kaksing district ki Wabagai Higher Secondary School da exam thariba mahiroi singa matam hapu yadi haibagi wahauda paukum se amadi attendance admit card sing segai duna amadi mai thaduna amangata thokhalamle hairi thodo adu ngasi examination asigi ahoba numit English subject thokpu numita Wabagai Higher Secondary School da examination center taba Langmaidong Higher Secondary School, Langmaidong gi mahiroi singna sathakibani punna mahiroi chani kunmari center sida taki examination asida Kosem gi flying scout team ama amasung Kosem na ayaba piba CSO gi kangbu amasu laktuna exam adu bu kanglon chumna pangthokna na honaki exam adu ningthina pangthokpu loiraba tungda mahiroi sing school gi campus tagi thokraba matungda ikan kanadana mahiroi kharana law khongduna sangsilaktuna campus adu gi police na ngak seliba gate ta makong na kaubaga loinana gate adugi manungda mahiroi kaya ama sangsilaki mahiroi sing adugi maraktagi mahiroi kharana center adugi officer in charge ki kada sangsilaktuna exam matam hapu hain taksilaki hairi matam aduda center adugi osina matam hapa haibasi mahakna ngamde examination gi sanabi sunnate haina hairubada mahiroi sing aduna law khongduna leiramba pochai sing thugairam laga amuk examination asigi paukum se thampham ka aduda sangsilaktuna paukum se asi namduna mullaga segaiba madi mai thabagi thabak adu chathakibani hairi irang haurakle haiba pau tabada mafam aduda jangsilakiba hianglam police station gi OC yauna irang adu laksinna bayamna kan hona khrabasu mairoi singna paukum se segaiba madi mai thabana hanki pau adu tabada Kaksing district police ki SP Priyadarshini Laishram additional SP Sankarjit additional SP operation Amarjit amadi SDPO Kaksing yauna masing yamlaba police singna changsilaktuna irang adu lakshin ki hairi Kosem na loba class 12 examination gi ahanba English thokpu numita Wabagai Higher Secondary School examination center da thokiba thodog adu M suna haksina lawi hairi
ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡ ꯊꯛꯇ ꯀꯌꯥꯔꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤꯁꯨ ꯉꯁꯤꯗꯒꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯥꯡꯖꯧꯅꯅ ꯀꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒ ꯐꯝꯃꯤꯟꯅꯈꯤꯕ ꯂꯩꯈꯤ ꯑꯦꯝꯁꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯂꯥꯝ ꯆꯪꯈꯣꯟꯕꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯕꯨ ꯀꯟꯗꯛ ꯇꯧꯔꯤꯕ ꯀꯣꯁꯦꯝꯅ ꯃꯃꯥꯡ ꯊꯛꯀꯤ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯂꯩꯕ ꯁꯦꯟꯇꯔꯁꯤꯡ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯏ ꯈꯟꯕ ꯁꯦꯟꯇꯔꯁꯤꯡ ꯈꯟꯒꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯖꯔꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯋꯥꯕꯒꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯇꯜ ꯇꯧꯅꯅꯕ ꯀꯣꯁꯦꯝꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯤ Citizens Association for Rural Development Card Wabagai Amadi Social and Economic Development Organization Sedo Hianglamgi Maikaidagi ngasi Wabagai Higher Secondary School da Class 12 ki exam ga mari lenana thokiba thodok adubu yaningdaba phongdorakli Paumisanga unaba amada card Wabagai gi Games and Sports Secretary Namairakpam Binatana Laibak thibadagi ngasi examination center asida thokaningdaba thodok ama thokre makha tarakpada asigumba pamdaba thodok अमुक थोक्तननब सेदो हियांगलम अमदी कार्ड वबगाई माइकैदगी ओजासिंग स्टाफसिम अमदी मरी लेनरिबा लोइसंगी मतेंग पांगदुना एग्जाम असि लोइब फावबा सथगनी मरी लेनबसिंगनसु स्कूल असिदा हांगलिबा एग्जामिनेशन सेंटर असि अतोपदा होंदोपिखिगनु हाइखि हाइबा तबुगसि अखोय मतुंग मखा ताबा थोक्तनबगिदमता अखोय युजुसि लेजरिबा कार्ड वबगाई अमदी सेदो हियांगलम हाइबा अनिसना पुल्लगा मखा ताबा लेमौरिबा परीक्षा थागदब नुमिसिंग असिदे कोई सेक्शन थरांग लोखन मिनरगा स्कूल की ओजासिंग स्टाफ सिंग अदुगा मरी लेनबा अथॉरिटी सिंग लोइनगा पुनमिनरगा कोई क्लब की साइड की मतेंग पांगमिनरगा हाइबा नुमिसिंग असि कोई परीक्षा लेबा नुमिसिंग असि अकाय कोई थोक्तनबा मदि मखा ताबा थबुक थोनिंगदबा थबुकसिंग थोक्तनबगिदमक कोई की साइड की सु अंगम मतेंग पांगजरगनी कोसमना लोबा क्लास 12 के एग्जामिनेशन महिरोई लिसिंग अमगा चनी हुंपुतरा तरेट न सरुक यादुना सेनापति डिस्ट्रिक्ट सु पांगथोखरे एग्जाम सेंटर मंगा डॉन बॉस्को हायर सेकेंडरी स्कूल सेनापति दा महिरोई चाम मरिफुमापल सेनापति हायर सेकेंडरी स्कूल दा महिरोई चाम हुंपुतरा तरेट माउंट पिसगा हायर सेकेंडरी स्कूल दा महिरोई चनी हुंपुमरी डॉन बॉस्को हायर सेकेंडरी स्कूल मराम दा महिरोई चामंगा हुंपु अमदी डॉन बॉस्को हायर सेकेंडरी स्कूल पुनानामई माउदा महिरोई मरिफुमापलना सरुक याखी रेबरल नेपुनी विलियम ओसी डॉन बॉस्को हायर सेकेंडरी स्कूल सेनापति एग्जामिनेशन सेंटर ना हायर सेकेंडरी की स्कूल महिरोई चाम मरिफुमापलना एग्जाम सेंटर से एग्जाम थारी महिरोई सिंह असना एग्जामिनेशन असी फजना थाई हाइना महाकना फोंदोखी सेंटर असिबु काउंसिल ना एग्जामिनेशन सेंटर अमोइना खलकपगिदमगदसु थागतपा फोंदोरकली महिरोइसिंग एपेक्स बॉडी अमोरिबा सेनापति डिस्ट्रिक्ट स्टूडेंट्स एसोसिएशन SDSA ना एग्जामिनेशन सेंटर सिंगदा एग्जाम असि फ्री एंड फेयर ओइननबा इंस्पेक्शन सत्तुनसु यंगशिनखी कोसेमना लौबा क्लास 12 के एग्जामिनेशन लिसिंग अनि कुंतरुकी ngasi अहोबा नुमिता कक्सिंग डिस्ट्रिक्ट की वबगाई हायर सेकेंडरी स्कूल दा एग्जाम थारिबा महिरोई सिंगना मतम हापु यादि हाइबगी वहाउदा पाउकुमसे अमदि अटेंडेंस एडमिट कार्ड सिंग सेगाइबा अमदि मई थादुना अमांगता थोगलमले हाइदि थौदोक अदु ngasi एग्जामिनेशन की अहोबा नुमित इंग्लिश सब्जेक्ट थोकपदा थोकिबनी लामैदोंगी महिरोई सिंगना पुन्ना महिरोई चनी कुनमरी सेंटर सिदा ताकी एग्जाम असिदा कोसेम की फ्लाइंग स्काउट टीम अमसुंग कोसेमना याबा पीबा CSO सिंग कांगबु अमसु लाक्तुना कांगलोन चुंगना पांगथोकनब होनखी हाइरि काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा क्लास 12 के एग्जामिनेशन ngasiदगी हौखिबगा लोइनना मयांग इम्फाल PS अमसुंग वांगोई PS ना कोनबा मफम सिंगदसु सेंटर मंगादा अहानबा थोकपा इंग्लिश सब्जेक्टा महिरोई पुन्ना लिसिंग अमचनी 15 ना एग्जामिनेशन थाखी वांगोई PS ना कोनबा वांगोई हायर सेकेंडरी स्कूल दा महिरोई चाम हुंपुतरा निथोई लिटिल मास्टर इंग्लिश हायर सेकेंडरी स्कूल सामुरौदा महिरोई चनी गसुन निपान अमसुंग सेंट स्टेफेन हायर सेकेंडरी स्कूल हियांग थांगदा महिरोई चनी निफु हुमदोई पुन्ना
mahiroi chatruk kun humdoi aduga mayang imphal PS ki manungda City Higher Secondary School mayang imphal da mahiroi chani yangkhai amasung N Tomso Higher Secondary School mayang imphal da mahiroi chohum nifu humdoi punna mahiroi chamanga marfutra humdoi na examination asi thaki hojik phawbada wangoi amadi mayang imphal gi examination center singda ing tapna mahiroi singna exam thanaki center singda pamdaba thokdok thokpa leite haina wangoi Higher Secondary School amadi N Tomso Higher Secondary School gi examination center gi OC na phongdorakli adu akoi parents sing thinbira aga drop tawraga koigi adum horen loiraba matamda adum lawba lahanba mapanda koigi langaga khotlaga parents sing leibibase masi anai yauraga budi upai leite ko adum manate ba sing si de koi parents sing si yam kanna koi mapanda langbase koi langani chikna angang sing se dum ijeson oina ikhanje Amoramda mayang Imphal PSK SDPO Tayanjam Clinton na hai Imphal West District SP gi lamsing makhada wangoi PS amasung mayang Imphal PS na konba examination center singda matik saba security piduna school sing asigi akoibada meter samagi manungda examination ga mari leinadaba miyoi amata sanghandana mahiroi singna examination thabada asoyangam thoptanaba police personnel singna section angak senki school gi boundary jira kai de khongban chen ba yabagi chance lei haibdo akoi ba ti ba yaba chang ba yaba jaga jing to jaga changpham jing der akoi men power se thamaga adum bodo tawdana ba kan hona se ISTV News ki video editor Sensitisation gi aikoi gi pukai 2 mingthon ba sculpture da taranithoi suba Maharaj Kumar Priyabrata Singh Memorial Art Exhibition gi honorable mention award fangle Sairem Satyajit Wangkhai Ningthem Pukri Mapaldagi ni Sairem Gopal amasung Sairem Umbi Inausagi Masa Mangagi Manungda Mahakna Mari Subani Mamangda Maharaj Kumar Priyabrata Singh Memorial Art Exhibition Asimaki Special Mention Award Anirak Phangkhibata natana Art Award amasu phangkhre masigi mathakta A Jandabi Art Award amadi Special Mention Award loinana Art Society Manipur gi Annual Art Award su phangkhre National gi thakta tungan scholarship kaya phangduna Manipur gi painting art amadi sculpture bu awangba thakta pukhanna bu honariba lamdam sigi machin tumkhalakliba artist amani Amaromda ngasi tarani thoi suba Maharaj Kumar Priyabrata Singh Memorial Art Exhibition gi Art Award phangkhibi Yengkokpam Jobita Khonghapatagini Mahak Imphal West Jilla Parishad ki Adaksha Oirambi L Bobi gi Masanupini Manipur Cultural Integration amadi Art Society Manipur anina sinduna konung mamangda leiba State Art Gallery da award khusinabagi thoramadu pangthoki thoramduda Manipur State Kala Academy gi Secretary Sunanda Thoksom Art Society Manipur gi President KSS Jugendro amadi Manipur Cultural Integration Conference ki President A Brajakumar Sarukyaki thoramadu mari leinana Sunanda Thoksomna Mamangai matamda lai yekpa singna yekpa lai sing leibadi lairaduna yengbinaba miyoi sing phawba leiramde adubu ngasidi lamdamsida leiriba art amadi culture society singna matam yoiba exhibition sing sinba honarakpadagi miyamna exhibition sing da satuna lai yekpa singna yekpa lai singi magun khangnarakpa amadi pamna yengba khaknatana leibagi sangsu wangkhalakle amasung lai yekpagi lamda khongdaningbagi ithil kaya amashu phawhanba ngamle haiki Akoi sumna sum yenglakpada aingonda si deista aina ura matamda aingonda ithilama phawraga aingonda leramba creativity su ai su sumaina tawraga creativity laaga wakhan thokpa sigumba mayam gi haitare dugumba platform amane aduna akoi loinamak na haitare as a public adugi artist amamam loinamak akoi loinbak na akoi sigumba mayamda apamba haitare ko artist art sibu nungsiba phajaba se phawhanna ba sigumba se koina yam toina sigumba workshop se sinba exhibition sing sinba darka oina khanjai grassroots level dagi hona Congress Party mapangal kankhat hananaba sangathan srijan abhiyan ngasi Imphal West 1 gi oina Patsoi AC gi MLA AK Mirabai gi yumda hudokre thoramdu da AICC gi observer Dr Talak Verma hanagi MP Dr Mainya MPCC gi General Secretary P Sarachandra hanagi MLA AK Mirabai hanagi MLA Ningthaujam Biren MPCC gi
महिला की प्रेसिडेंट एम शर्मा न चिंग सिंह सरुक याखी इम्फाल वेस्ट 1 की ओइना पाचोई एसी कोंथौजम एसी सेकमाई एसी मदी लमसांग एसी की कांग्रेस की थोमी सिंगसु थोरमदुदा सरुक याखी मीराबाईना AICC की प्रेसिडेंट मालिक अर्जुन खारगे अमसुंग ओपोजिशन की लुसिंगबा राहुल गांधी ना ग्रासरूट लेवल दगी कांग्रेस पार्टी एसी सेमगतुना मपांगल कनखटनब लौरप खोंथांगी सरुक अमोइना संगठन सृजन अभियान असी अहानबु ओइना इम्फाल वेस्ट पांगथोपनी हाइकी कांग्रेस पार्टी एसी 3 टायर वेबगल लोइनना ब्लॉक डिस्ट्रिक्ट लेवल अमदी प्रदेश अमसुनी कांग्रेस पार्टी की ऑर्गेनाइजेशन असी हेना साखोननबा अखोय पुन होनमिनसी हाइना मागना फोंदोखी मणिपुर हौजे कोई इलेक्शन नक्सलकले इलेक्शन नैसी चाही अमा फाजलक्त्रब मतम मसिदैदा अनौबा तंगदु लेताबा शासन अमा लाक्नबो होनबदा कांग्रेस मपांगन कंखलहनब चुमी मसिदा नंबर 1 डिस्ट्रिक्ट कांग्रेस कमिटी आइसिगी मथौसी यामना चावी अदुना अखोइना इलेक्टेड खल्लबा इलेक्टेड मेंबर सिंग असे 10 days की मीटिंग अखोइ ट्रेनिंग तौखरे ममांगदा मखा ताबा अखोइना हेना करी दरकार ओइबगे हाइबसे खंगनबा खन्नरगा हेना मपांगन का कंखलहनबगीदमक्ता असिगुमलबा पांगथोकपा ngasi मीटिंग नी हौखिबा नोमाइजिंग नुमित की नुंगथिल पुंग मरी रोम तारकपा दुआइदा थौबाल डिस्ट्रिक्ट की हैरोक पुलिस स्टेशन की मनुंग चनबा हैरोक पार्ट 2 तोमाल मखोंग लैकाइदा रिटेनिंग वाल सन्नबा गुनिया तौबदा अनिसुबा लंजाव मतम की ओइगदबा अरीबा बोम अमा फंगले हाइरी बोम अदु मणिपुर पुलिस की बोम डिस्पोजल स्क्वाड टीम अमना नुमिदांग वायरम पुंग मंगादा लौखटलगा पुंग 3 मिनिट मंगा चटपा अदुआइदा हैरोक इनामुंगदा असोय अंगाम यावहंदना पोखाई हनख्रे हाइरी डॉक्टर किसान टोकेन अमसुंग राजेन की 33 सुबा निंगसिंग थोरम मपारी निंगसिंग कोल कॉम्प्लेक्स ता पांगथोखरे थोरम अदुगा सरुक याखिबा मियामना लैखिद्रबा अहुमगी मफमदा हैकत लेकत तमकी हौकिबा लिसंगनी कुनमाथोय कुनिथोयदा जल जीवन मिशन की मखादा बिष्णुपुर एसी की थिनुंगई ग्राम पंचायत की वार्ड नंबर 3-4 निंगथौखोंग खा खुनौदा साबा हौकिबा वाटर सप्लाई स्कीम ngasi फावबदा लोइसिनबा ngamdana leiringai cherakta on duty Ph-E-D haina thaba gari da lakpa mioi kharana water supply sabada sizinaba loidriba polam sing lona pukhinaba thorang torambadagi khunja singna pot pukhiba yaroi haiduna pot loba lakhiba singa khunja singa chauna muknaba thokre thodok asi ngasi numitung bada thokhibani thodok adugi matangda ningthaukhong kha khunaugi miyamga thodok thokphamda pawmi singa unaba amada khunja singna phongdorkhibani on duty Ph-E-D haina thaba gari adu maram sadana water supply sariba mafam aduda thoujinba miyamna ukhi miyamgi wakhalda water supply asi amuk saba hogadorabra haina khanaki adubu madugi onatainabada water supply asi sabada sizinaba polamsing puraga sakhinaba thorang toba urakpadagi miyam horoktuna pochai sing adu puba yaroi haina thingba horakhibani haiki असिगुम्बा सिंग असे तौबिदनबगिदमक्ता अखोय मणिपुर की प्रजा मियामदा असिगुम्बा मयाम से थोक्तना बायना अखोयना हाइजबग लोइना अखोयगी एरियादा थोइबा प्रॉब्लम असिसु मतुंग नाउदा सुमाइना अखोयगी मी लेतबा तलक्ता लागा अखोयगी मोइना सारमबा पोनी हाइदनसु हेक्ता अखोयगी प्रजा मियामदा खंगलमदना पोसे पुनबा होनरमबा सोनु फकाय खोकायना तौरगा सुमाइना तौरमबा सिंगसे मतुंगदि तौबिगनु अखोयना करिगुम्बा पुगे हाइबा नत्रगना करिगुम्बा तौगे हाइबा लेरगसु खुंगंगी प्रजा मियामगा ताना मिनरगा थबा से तौमिनसी हाइना हाइजरी थौदोक अदुगी मतंगदा थिनुंगई ग्राम पंचायत की एक्स उप प्रधान एन रणबीरना पौमी सिंगदा इखंग खंगौदना वाटर सप्लाई सारिबा असिगी पोचै पुननबा गाड़ी अनि लाखलगा थोंग सो फकाइरगा पोचै पुनबा थौरांग तोरंबनी हाइकी इरमसिगी मतंगदा बिष्णुपुर एसीगी एमएलए सु ओरिबा मिनिस्टर गोविंदास कोंथौजमगा उनदुना वारी सानखरे महाक्सु अथोब मतमदा वाटर सप्लाई असि लोइसिननबा मरी लेनबसिंगदा हाइखरे हाइना मियामदा खंगलखरे अदुबु ngasi डिपार्टमेंट की मियोइरा नत्रगना कॉन्ट्रैक्टर की मी सिंगला हाइबा खंगदबा मियोइ खरना पोचै पुननबा तौरिबा सि तौहनिंगदे नोंग ताद्रिङैदा वाटर सप्लाई असि लोइसिनदुना मियामदा अफबा इसिंग पिबियु हाइना चीफ मिनिस्टर मदि मरी लेनबसिंगी पुकनिंग सिंगसिलकली था असगी तरा मंगादा वांगु लाइफम दा पांगथोकपा पावगी मिफम अमदा
wangangloi oikiba sanasam birachandrana phongdokhiba wafam taramna OE adubu mamangi administrative committee da yawba miyoi singdi anoba semlakadaba administrative committee da yawhan biganu haina Wangu Youth Front ki executive member Sapam Amarjitna Wangu Laifamda Wangu Youth Front amadi Wangu Gram Panchayat ki manungda leiba job card holder singna sinduna ngasi Wangu Laifamda pangthokpa pawgi mifamda haikre mahana makhatana hairiba miyo asina nauna semlakadoriba administrative committee asi semlakpada misang mikhai naidana miyamgi thabak ningthina tawrakadaba miyoi khansi haiba wafam adu taramna OE adubu masana ngangthokhiba wafam ngakpa ngamdaba wafam di Wangu Youth Front na yaningde haiki karigumba benefit khara phangdraga loinana aikoina khlaningba NGC committee gi miyoi singdo halatraga aina pamadu khanbiratraga aikoi party dagi koi tokhiba yai haiba koi amna phajadaba adugumba ideology masa khangdaba haina koi youth front lojai adumbu de koi tawningde masa masa gi benefit ta yengaga thabak tawba hanagi administrative committee gi member singda amuhna administrative sinabai basa wangu gi amadi lamdam sigi akoi kothang da thindabani haidana wangu youth front lojai kumza lisangani kunmanga kunipan gi oina Manipur Cricket Association gi president oina bagi damakta haukiba January kunma thoida pangthokiba mikhalda khankraba Imphal East district ki luang sangbam dagi nongthombam jiko maitei apokpa nongthombam biren association gi sana kanglonbu nathaiduna mikhalda maipa kiba maramna mahakpo association gi sel thumga mari lenaba thabak thoram sing paihandanaba High Court of Manipur gi Justice A Guneshwar Sarmana mari lenaba singda directive pikre haukiba January kunma thoida pangthokiba mikhal adu voting right fangloidaba mioi kaya voting right pikhi haiba warol kaya ga loinana mikhal adu da president oina Mikhal Thengnakiba Imphal East District ki Singjamai Chingamathakagi Ngangbam Robert Apokpa Laikhidraba MG Megachandrana petitioner oiduna tharakiba case amagi matungina Justice A Guneshwarna case asiga mari leinaba tongan ba mioi kayada directive asi pikhibani GP Women's College Imphal lingkhatkibagi chahi humpumatoi mapung pharakpagi mapu kumon thoram loinana academic session lisingani kunmanga da college asigi subject topper yauna makok thonglaba mahiroi singbu pungning thokatpagi thoram pangthokre college sigi central hall da pangthokpa thoram aduda DMU gi BC Professor W San Babu Dizamani Dev Sharma Memorial Trust Imphal gi chairman is Dev Sekhar Sharma college asigi principal Professor L Rajen amadi Physics Department ki HOD Dr. M. Vidyasagar Sarukya ki College asigi founder Ima Ghanapriya amadi masanupa is Dizamani Dev Sharma gi photo da haikat legat tamduna ikai khumnaba utki thoramduga mari lenana DMU gi VC Professor Chan Babuna Manipur gi mahimasan tambagi lamda nupi khaktana tamba mayamna masakhangba college ama oiri college asidagi thokiba mahiroi singna ngasidi tongan ba thabak thoram khudingmakta mangjil thana satpadasu apenba phongdokhi hiram khudingmakta college asigi mahiroi singna asoba phida ama kanba ngamli amasung matung tarakpadasu hena phaba oirakpa oisanu haiki principal Professor L Rajenna miyamna piba ikai khumnabana college asigi damak amadi mahiroi nupi singi damakta honaningbagi thona hengat hali oza singna supuna khusamnaduna hiram kayada sakhon anaba honari thoramadugui manung channa academic session lisingani kunmanga da college topper amasung subject topper oirakhraba mahiroi singda college ki founder college asidagi puthorakhraba oza singam pothakraba oza sing amadi hauzik leiriba oza singna donate toba case award sing yauna citation sing piduna pungning thogatkhi ngasi ayuk pung manga muk tarakpa duaida thangal bazar da septic tank pokhai bani haiba thodokta septic tank aduga thangnabada leiba building da panba thongnaugi glass amadi Taylor gi glass show box amangata thokre thodok aduga mari leinana Taylor gi proprietor mangi tombina phongdorakpada ngase ayuk kariguma posak ama makoi gi dukan gi thangnabada pokhai khre haina mahaki staff na pau tamlamki loinana staff singna thoktuna yenglobada makoi gi dukan amadi stair da amot akai kaya taiduna leiramki
थौदोक अदुगी मतंगदा सिटी पुलिस टीम अमा लाक्तुना येंगसिलबा मतुंगदा सेप्टिक टैंक पोखाइबगी ओइगनी हाइबा वाफम थमलमखि मरमदुना सेप्टिक टैंक लैरिबा युमफम मपुना थोकलिबा अमांगता अदुगी टेक्साक पुनमक पुगदबनी हाइरि अमरमदा थंगनाबदा लेबा बिल्डिंग अदुगी युम्बु ऐस चित्राना दुकान अमदी मी कुंगना लेबा मफमदा असुगुम्बा सोकपद नतना थवाई फावबा मांगबा याबा थौदोक असि अमुक हन्ना थोक्तनबा मरि लेनबसिंगी मिदेंग चंगबियु हाइरि बुदी सेप्टिक टैंक पोखाइबनी ना ताकपीरे अखोइगी वाखंददी हकथेंगना होबा अखोइदी साउंड दु कन्मंदना अखोइदी अदुनी हाइना थाजबजु ngamde प्लस सिगी ओजिकी ओइरिबा युम सिगी दगी पाइथोरक तिन मचे तारी ओजिसु मथक्ता अदु सुमाइना 2 years back तसु अमुक थोखरे सि थौदोकसे अदुना अखोइ सुमाइना तोइना सेप्टिक टैंक ओइरे सेप्टिक टैंक तो सेम्बिरो अदगी काइरिबा तोइरिबा सिंगसे करमाइन तौसिगे दो अखोइ थोहलिबा थोलइबा सिना खन्नबिरो अदु सुमाइना युमलक्ता तोइना तौबसे तौहनबिदनबा लेंगा की ओइरो दगी एनी ऑर्गेनाइजेशन की और मयाम पुनमकी पुंगिंग चिंगछनजरी People Development Union Manipurna Siza Blood Center and Transfusion Service ka kusam naduna lemna ipibagi thormama pangthokre Standing Together for Health and Hope haiba thimda koizam Jila ngambi ningsingduna pangthokpa thormaduda mioi kuntrana epki Nupi angang da sathaba miot minai masidagi matau karam ngak thokani amasung matau karam na thengnagadagi haibagi matangda Sexual Harassment of Women Act 8 Workplace Prevention Protection and Redressal Act lisangani tarahumdogi matangda nongmagi oiba Sensitisation Program ama DC Bisnupurgi Conference Hall da pangthokre Manipur State Commission for Women and District Administrative Bisnupurga kusam naduna DC Bisnupurgi Conference Hall the Pangthokpa Thoram Aduda Manipur State Commission for Women ki Chairperson T.A. Standing from Monsang Commission ki Member S.K. Sophia Commission ki Member Secretary Su Wedibi DIPR ki Additional Director W. Phazatombi AC to DC Bisnupur S.S. Gunamani Amadi D.O. W. Jayalaxmi Yauna DLO Singh Sargyaki Manipur State Commission for Women ki Chairperson T.A. Standing from Monsangna Commission asi Manipur leiba miyam maruoina nupi singi wakatpa amadi makhoida thengnariba miot minai sing asumba wayal pinanaba hangdokpani nupi oibi singna thengnariba waba singbu act asigi matungina jenariba khudingmak cherak piba yai khudong thiba tolakpa matamda losenduna thambagi mahutta commission da wakatuna hakkanana honaminasi haiki Technical Session the Resource Person when Sarugyakiba Advocate Tiam Raskishorna Act Asigi Matangda Haukiba Lisangni Tarahumdoidagi Chanaba Hauduna Manipur Su Nupi Bisingda Chathaba Miot Minegi Matakta Wail Satadunam Cherak Pi Bayaukre Haiki Makata Nashu Tabak Mafam Sing the Satarakpa Miot Mine Singda Losenduna Thambagi Mahuta Commission Amasung ICC Committee Singda Wakatuna Nupi Bisingi Hag Kanjana Bahonasi Haiki Sustainable packaging from agri residues have hiram gi Unido expert Dr. Rakesh Kumar Jain Brick IBSD Science Talk lisangani kuntarukta warol pikre Brick Institute of Bioresource and Sustainable Development Brick IBSD Imphal na sinduna Institute ki conference hold sathariba Science Talk lisangani kuntarukta technical expert United Nations Industrial Development Organization Unit ko New Delhi amasung former director Central Pulp and Paper Research Institute Saharanpur Dr. Rakesh Kumar Jain invited technical lecture oina hiramaduga mari lena wafam sing thamki
Innovative circular economy approach utilizing agricultural lignocellulosic waste biomass, banana waste, pineapple leaves, and bamboo residues as a resource for sustainable packaging materials haiba hiramda wa ngangki. Session aduda akoibada phangba mana masingi arimbasing sizinaraga biodegradable packaging oina sizinaduna single use plastic ki mahut sinduna North East na bioeconomy sangbatpagi khudong chaba pigani haina phongdokhi. Additional Director General ADG NCC Directorate Northeastern Region Shillong Major General Anurag Imphal da laktuna DM College campus da leiba NCC Group Headquarter Imphal Group ki phibam yengsinkre. NCC gi lamda Imphal gi NCC na asoba contribution ama pibaga loinana Northeast da ahanba oina handak chahi gi 26 January gi Prime Minister Rally da All India Girls Contingent ki Commander NCC Group Imphal gi Cadet Laitan Them Chanchanna oikhiba simak yamna sauthok saningai ni haina ADG NCC Major General Anurag na phongdokhi. ADG NCC gi kongchat aduda DM College campus ta leiba NCC Group Headquarter Imphal da leiba 14 Manipur Battalion NCC, 65 Manipur Girls Battalion NCC amadi 1st Manipur Air Squadron NCC gi phibam yengshinki. NCC officer staff cadet singu unaduna wariwatai su sanakhi. State asigi NCC gi activities sing review su tauki. Kongsat aduga mari lenana ADG NCC Major General Anurag na India gi oina NCC da asoba contribution piramba Imphal NCC Group na haukiba chahi khara sida sarang na basing leibana state asigi NCC masing hantharakpa si phibam phagalakpaga loinana hanagi phibam da hanjilakna bagidamakta yengshinba lakpani haiki. Hanadagi su ehenba NCC Center kaya school singda hangdokna bagi thabak paikhatuna lakpa adu mapung phana chaliba sahi asida thabak oina pangthokna basu honari haiki. Tungda Prime Minister Rally da Girls Contingent ki Commander NCC Group Imphal gi Army Cadet Laitan Them Chanchan, Air Force Cadet Ahum, Kartavya Pat Contingent ki Commander Swarti Laishram, PM Rally gi NER Directorate asoba thodang laukiba Ningthaujam Pinky Devi, Konsam Moramba Maitei amadi Inter Directorate Sport Shooting Championship lisangani kunmanga Maharashtra Kolhapur da manga suba tarakiba Stephen Samuda asamba kudol piduna pungning su thawatki. Haukiba February 15 amasung 13 lisangani kuntaruki nungthilgi phongba pause sing amasung e-media singna phongna khiba pauda Manipur Police na news ekondagi sel khaibaga mari lenana phare hairiba Bishnupur district ki upokpi mamang laikai digi Salam Ningol Sanasam Ongbi Santi Kumari Devi Chai Kunmapan hairiba mioi asi UNLF MPA ga karigumba hiram amatada mari lenadi haina koideng na lusingba UNLF ki Central Committee ki Secretary Publicity M Sakhena thadurokpa cherolamana hairi. Paugi marksida break amatang lominase. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano Alda thammo Sige yumse next TMT na checksin na laksilaga thamkhrabani ne Dada rangse juhar habaga amta kidarbo asumna mayamna machalbo ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli next TMT juhar habadi ngakokna na basembani German technology sina bana concrete ka tokna tinaba matamda papamul amuk hena angle adli next TMT strength is in the quick Break tungda mohana tara noksari makha tarakpa pau pizari
Islam lining setpasingi kathokpada yumpham oiba senglaba Ramadan Mubarakna lakpada Federation of Civil Society Organizations Folks Manipurna Manipur gi miyam maruoina lamdam sigi puwari gi tangkak kayada asoba thodang lauduna lakraba maitei pangal singi mafamda yaipa pawjal piri taibang semba mapugi mafamda duwa toduna pangthokadaba Ramadan gi thoram sina Manipur gi apunba saktamda singnaduna satharakliba crisis aduna maram oraga awaba nanglaba Manipur gi miyam punamaki awaba koktuna lamdam sida mahoksagi ingta papibam hanjilakpa oirasanu hairi hayengdagi hoduna tha amasupna sara henduna lining laisol pangthoktuna taibang semba mapugi mafamda duwa toduna pangthokadaba Ramadan Mubarak ki thoram sina lamdam sida tung koina ingtapa saukhatpa amasung kundaminari furup singi marakta amaga thajanaba hengat handuna nungsinabagi mari charhalakpa oirasanu hairi Nakalamoromda Hokiba February 3 Ukhul District ki manung chanba litan da thokpa hingsa gi thokdok aduna tangdu leita da pipa mama purup ani gi marakta thokiba thokdok adu laibak thibani purup ani gi marakta pungning phatha duna amadi makata na pamda thokdok sing thoktana ba state government asu akanba section thorang sing lokhat kadabani hairi Lamlai Kendra ge MLA KS Ibomsagi meeting makhada Lamlai da leiba ibudau purai romba laibungi Mitin sang nauna floating to duna ngasi miyam da khusna khre MLA na floating to bagi damak talam lai village development committee gi maikai digi nungai ba masung to bimal khangbo ulakli MLA case ibom sana miyoi bana lai khrum liba si ekone to riba ran ba sing chum thok tuna asum ba lambi da satna ba khona ba loina na khunai na ya da bal chat sing adu control to duna thamlaga khunai na ya ba lambi da satna ba khona bani haiki Aikoi pumba lining parai se labadi amaga thakshi khasi naina chatna duna nungshi sanana leiminaba ngamgani nungshi sanaba leiraba matamda tangdu leitaba madi saukhatpa khunai oirakadabani MLA amamu oina miyamgi angamba thakta thabaksing makhata na tawkhigani haiki kendra se tawriba thabaksing asi afaba thabak oiragana fai haibiu phataba oiragana sumthoknaba tanja pibiu afaba Fataba Khandopagi Mahota Tabak Kudingi Yet Nanaba Sem Saduna Labadi Tobiganu Haina Magna Pil Toki I really would that Tamoy I get over to Kudu. Again, I forgot what the soup I have you, and again, at the bottom of the soup I have you. Humputuruk Suba Battalion CRPF na ngasi Purompat Leiba Modern College ta nauna saba flag hoisting area ama Battalion si Commandant Anup Kumar Sahuna sangakre Modern College ta leiba NCC B-Koi 14M unit na sangakhiba thoramaduda Battalion si officer sing yauna college ke uja sing su saruk yakhi Commandant na lamdam sida CRPF na misam miyam gi yaifana bakaya su honaduna lakli Manipur thukli birang sida CRPF nasu civic action program gi makhada tongan ba mafam kayada miyam gi damakta dakar oiba thabak sing paikhatli IDP sing gi damak su mateng kaya pangduna lakli makhata na mateng panghaning ba leirabasu CRPF na thong launa hangduna lei haina phongdokhi Haudik sanabagi poi khoi gi senior sports journalist Boyai Ningthojam dagi amuk lobi se Southern Sporting Union SCSU Singamaina Nampa Salambu Mighty Papiduna Tarataruk Suba Said Manoranjan Singh Memorial State Open Football Tournament ki final Sankre All Manipur Football Association na support Toraga IGP Manipur Madi Nagaland Sector CRPF ki Meng Makhada Manipur Taruk Suba Battalion CRPF Lampen Sinduna Thasigi Tang Taruktagi Team Taratarung na Grumani Thongna Khaidutuna Sai Sports Complex Tael gi Artificial Top Ground na Chathariba Tarataruk Suba Said Manoranjan Singh Memorial State Open Football Tournament ki ngasi sanakhiba ahanba semi-final match ta Southern Sporting Union SCSU Singjamaina Nampa Salambu penalty shootout ta Mighty Bapiduna final sangkibane match asida team animangna apiba matamda goal amata sanaba ngamdabadagi penalty shootout na decide tobuda Southern Sporting Union SCSU Singjamaina Nampa Salambu penalty shootout ta goal mari ahumda Mighty Bapi ki
Southern Sporting Union SSU Singamai penalty shootout sankiba goal sing adu Amit Kumar, Yumnam Surachandra, and Kabiraj amadi Konthokjam Monex na sanki. Namphas Salam ki goal sing aduna Moirangthem Rone, Thongam Johnson amadi Irengbam Indrajit na sanki. Tha sigi tang tramapan da sanagadoriba anisuba semifinal match da FC Rengdai None amadi Pathap FC Lilonga sanagani. Tarasuba MNCAW Praladamadi W Ramananda Elite Trophy gi ngasi sanakiba matching da Eastern Sporting Union Wangkayamadi RCA Lilong Mai Pakre. Manipur Cricket Association MNCA gi meng makhada tha sigi tang mapandegi team taranithoina saruk yaduna Model Higher Secondary School Oriental College Ground Moijing Public Ground Thawalamadi Larenjam Public Ground Sathariba Tarasuba MNCAW Praladamadi W Ramananda Elite Trophy gi ngasi Larenjam Public Ground sanakiba match da Eastern Sporting Union Wangkhaina Traukwa Kaithelbu wicket Nepal da Maitiba PK match asida Eastern Sporting Union Wangkhaina tosingamduna fielding khanki ahan batting tokiba Traukwa Kaithelna over 32 ga ball ani da wicket loina turaga run sam ga supna mapal lauki masigi pakhumda anisba batting tokiba Eastern Sporting Union Wangkhaina over 13 ga ball manga da wicket ani khak turaga apiba target adu yauduna match asi mai pakhibane match asida Eastern Sporting Union Wangkhai gi sanaroi El Dipuna over taruka ball ani da wicket mari lauduna man of the match takhi. Moijing Public Ground Thawal sanakiba match na RCA Lilongna Sem Khagempalibu run samaga tara marida maitiba pikhi. Match asida Sem Khagempali na tos ngamduna fielding khanki ahan batting tokiba RCA Lilongna apiba over nipuda wicket nipan turaga run sani marphuni thoi lauki masigi pakhumda nida wicket loina turaga run chamagong phunipan kang lauduna match asi maiti khibane match asida RCA Lilongi sanaroi Aziz Mirza na wicket ahum amadi run chamaga taratare lauduna man of the match takhi. Mari Suba Sita Mohini State Women's Polo Cup ki aroiba match da Imphan Riding Club Lampen amadi Assam Weapon Women's Polo Team ga sanaragane. Manipur Horse Riding and Polo Association gi meng makhada tha sigi tang taratrukti Nupigi Polo Team mangana saruk yaduna Imphal gi Mapal Kangjibung Polo Ground chathariba Mari Suba Sita Mohini State Women's Polo Cup ki ngasi sanakiba ahanba semifinal match da Assam Rifle Women's Polo Team na Singkhai Hundu Polo Club Kongpan bu Panjal Taruk Mari da maitiba piduna final sangkibane. Assam Rifles Women's Polo Team gi mai pakibigi Panjal sing adu M Inaurembi na ahanba sakarda Panjal ani O Benorika na ani Suba madi Mari Suba sakarda Panjal ani sanki atopa Panjal ani aduna Ais Pintuna ahanba sakarda Panjal ama amadi N Lakshmi na Mari Suba sakarda Panjal ama sanki match asida maiti kiba Singkhai Hundu Polo Club Kongpan gi Panjal sing aduna M Priya na ahanba sakarda Panjal ama ahum suba sakarda Panjal ani amadi Mari Suba sakarda Panjal ama sanki ani suba semifinal match ki sanakibada Imphan Riding Polo Club Lamphel na Ibudo Pakhang Polo Club Iroi Sembabu Panjal Mapal ani da maiti bipiduna final sangkhre. Imphan Riding Polo Club Lampen gi mai pakibigi Panjal singadu KS Dabenti na ani super sakarda Panjal ani ahum super sakarda Panjal ama amadi Mari super sakarda Panjal ama punna Panjal mari sanki. KS Habena ahanba sakarda Panjal ani amadi ani super sakarda Panjal ama punna Panjal ahum sanki. Atopa Panjal ani aduna El Lucina ani super sakarda Panjal ama amadi Mari super sakarda Panjal ama sanki. Match asida maiti kiba Ibodo Pakhang Polo Club Iroi Sembagi Panjal sing aduna Sirana ahum super sakarda Panjal ama amadi Chaubana Mari super sakarda Panjal ama sanki. Saliba tha sigi tang taramapan da sanagadoriba aroiba match da Imphan Riding Polo Club Lampen amadi Assam Rifle Women's Polo Team ga sanaragani. Taranipan Suba Manipur State League ki ngasi sanakiba match sing da Manipur Police Sports Club Elite Football Academy kontha ahlubamadi Neroka FC sangapham mai pakre. All Manipur Football Association gi meng makhada mamang sahi gi December tang tarite gi team kunmari na group ahum thongna khaidutuna lamlong thongkhong da leiba artificial tap ground sa thariba Taranipan Suba Manipur State League ki ngasi sanakiba ahanba match da Manipur Police Sports Club na FC Lamjaubu gol ani sinoda maitiba pikibane.
Manipur Police Sports Club ki mai pakipki goal sing adu ningthaujam Arnon na match ki nipunithoi suba madi yumna Mahesh na match ki humdoi suba minita sankhi ani suba match ki sanakibada Elite Football Academy kontha ahlup na Trupu Nambolbu gol manga amada maitiba pikre Elite Football Academy kontha ahlup ki mai pakipki goal sing adu Basi mayum gym na kuntra manga suba humfudra mapan suba madi marifu mari suba minita gol ahum sankhi atopa gol ani aduna wahengbam Ahmed karna match ki tara suba madi Larianjam Susil na match ki marifu nipan suba minita sankhi match asida maiti khiba Trupu Nambol gi amatangarba gol aduna Huidrom Jotin na match ki putara suba minita sankhi ahum suba match ki sanakibada Neroka FC sangapam na Pathap FC Lilongbu gol ani sinoda matiba pikre Neroka FC sangaphamgi mai pakbi gol ani adu Wahengbam Abinash na match ki tara suba madi Muhammad Rohit Khan na match ki humfutare suba minita sankhi Taromdoi suba T20 Manipur Veteran Cricket Tournament ki ngasi sanakhiba match singda TCM DC Thongju amadi LCCC Lilong Sajing mai pakre Manipur Veteran Cricket Association gi meng makhada tha sigi tang ahum degi team kulum doina group mari thongna khaidutuna Langthabal Public Ground chathariba taromdoi suba T20 Manipur Veteran Cricket Tournament ki ngasi sanakhiba ahanba match da TCM DC Thongju na Napsa Kha Imphal bu ran kuntra mari da maitiba pikhi match sida TCM DC Thongju gi sanaroi Krishna na wicket ani amadi ran nifuma par loduna man of the match ta khi ani suba match ki sanakibada LCCC Lilong Chajing na LCC Lamsangbu ran nifuda maitiba pikre match asida LCCC Lilong Chajing gi sanaroi Siba Dattan na wicket ani amadi ran yankhai mathoi loduna man of the match ta khi Observe makhatara ko pau amuk pizari World Karate Federation sinduna United Arab Emirates ki Fujairada leiba Concord Hotel da February 30 taramatoi fawba satakhiba World Level Referees and Judges course ta mai pakna saruk yaruraba Manipur dagi mutum bangkim amadi Soibam Bindeswari Sanu ngasi Imphal Airport thunglabada Manipur Amateur Karate Do Association amadi Guardian Association taramna okre course asida saruk yaruba mutum bangkim na phongdokhibada course asi yauzage haiduna mamangda kayara honakhrabasu saruk yaba ngamkhidabani handak saruk yaba sina North East ki oina su ahanbani course asi yauruba sina karate sanaroi malem tha ki chana kanglon tambiba ngamlakadabana lamdam asidagi Olympic yauna malem gi tha ki phambak sing yoba ngamba sanaroi puthopa ngamlagani haiki Manipur Amateur Karate Do Association ki President T.S. Kiran Kumar na karate masana se Olympics ta Europe padagi anoba sana kanglon kaya amasu hapsele sana kanglon singadu khangba oza amadi referee gi award pa leiri oza anina World Karate Federation sinba course mai pak na saruk yaruba sina sanaroi singda mateng oiragani haiki Vishnu Naha Youth Federation Yaripok BYFY na sinduna team tara taret na group mari thona khaidokduna thasigi taruktagi BYFY gi playground da satharakhiba ani shuba Yaripok Trophy 9A side Manipur Open Football Tournament lising ani kuntaruki ngasi sanakhiba match singda BYFY B na Mayang Imphal Kuman Leibak puthoikhre aduga Tentha FC Tentha amasung SIC singa draw satkre sanakhiba hanba ground gi match da BYFY Yaripok na Mayang Imphal Kuman Leibak pu goal ani amada thoikhibani ani shuba ground da Tentha FC na SIC singaga goal ani sanaduna draw satkre Tentha Haibung Tranquility Club Tentha na sinduna tim tara taruk na group mari thukna khaidoktuna tha sigi nipan dagi TQC ground da sanama hokiba ahum suba TQC trophy lisingani kuntaruk led irungbam Birlal Memorial State Level Open Tennis Ball Cricket Tournament ki sanakhiba match singda MKS Chingmairong amasung Thunderstorm Khangabok Mike Parkrep tournament asigi ngasi sanakhiba hanba match ta MKS Chingmairong na Royal Challengers Moijingbu wicket taruk ta maithiba pikhi ani suba match ta Thunderstorm Khangabok na MKS Chingmairong bu wicket manga da thoiba ngamki atopa ahum suba match amada Thunderstorm Khangabok na Alpha 2
Alpha 11 Khangabupu wicket tareta maithiba pikhi Hauzik loisilakpada maruoiba pau amuka hanna pizari North-East की Disease Sapne 2.0 Startup Acceleration Program Chief Minister Yumnam Khemsan na hogdokre. Sangathan Srizan Abhiyan ki makhada grassroots level dagi hona Congress Party mapangal kalhanab honaragani haina AICC Observer G Rudra Rajun haikre. Council of Higher Secondary Education Manipur na loba class 12 ki examination ngasi dagi hokre Wabagai Higher Secondary Center da matam hapu yade habagi wahouda paukum se amadi attendance admit card sing segai kre Amasung ISTV News ki video editor Satyajit Sairem gi aikoi gi pukai to mingthonba sculpture da Taranithoi Suba Maharaj Kumar Priyabarta Singh Memorial Art Exhibition ki Honorable Mention Award fangle. Masigaluna nang asigi wenadi ISTV News matang sida tension jari. Mideng tabiriba punamakpu amuka hanna kurum jari.